ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯔꯣꯖꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯖꯨꯖꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯤꯡꯌꯥꯒꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯣꯌꯨꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯋꯥꯏꯗꯨꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯌꯥꯎꯗꯅ ꯆꯥꯎꯕꯅ ꯂꯣꯌꯨꯝꯕꯕꯨ ꯌꯥꯝꯅ ꯋꯥꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯌꯣꯛꯆꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯂꯣꯌꯨꯝꯕ ꯑꯗꯨꯁꯨ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯈꯔ ꯉꯥꯡꯅꯕ ꯋꯥꯕ, ꯂꯝ ꯍꯦꯟꯕ, ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗ ꯃꯥꯅ ꯇꯥꯗꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯗꯤ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯑꯩꯅ ꯂꯨꯅ ꯇꯧꯃꯟꯗꯨꯅ ꯍꯦꯛ ꯃꯥꯡꯉꯤꯗ꯫ ꯃꯄꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯇꯤꯟ ꯌꯣꯠꯊꯔꯒ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯂꯣꯌꯨꯝꯕꯒꯤ ꯈꯟꯕꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯃꯥꯒꯤ ꯂꯥꯏꯔꯕ ꯃꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯑꯗꯨꯗ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯥꯅ ꯊꯣꯛꯄ ꯂꯝꯕꯤ ꯑꯃ ꯊꯤꯗꯨꯅ ꯁꯦꯟ ꯇꯥꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯅꯆꯥꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯦ꯫ ꯄꯥꯕꯨꯡꯅꯗ ꯁꯦꯟ ꯇꯥꯜꯂꯒ ꯑꯩꯅ ꯁꯨꯝ ꯆꯥꯊꯣꯛꯄꯗꯣ ꯑꯩꯁꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ꯫ ꯑꯗꯨꯅ ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ꯫ ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯔꯕꯁꯨ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯑꯁꯦ ꯀꯣꯏꯗꯨꯅ ꯂꯩꯌꯨ꯫ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯅꯠꯇꯦ ꯄꯥꯕꯨꯡ꯫ ꯑꯩꯅ ꯁꯨꯒꯦ ꯍꯥꯏꯔꯤꯗꯨꯗꯤ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯅꯤ ꯁꯨꯒꯦ ꯍꯥꯏꯁꯦ꯫ ꯍꯣꯏ, ꯏꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯕ ꯏꯄꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯕꯒꯤꯅꯤꯅꯦ ꯑꯩꯅ ꯌꯨꯝꯗ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯀꯣꯏꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯕ ꯋꯥꯗꯅꯦ ꯈꯔꯁꯨꯅꯦ ꯂꯧꯁꯤꯟꯕ ꯐꯩꯀꯣ꯫ ꯍꯤꯡꯒꯣꯜ ꯁꯝꯕꯜꯁꯦ ꯀꯣꯏꯕꯒꯤ ꯐꯪꯕꯒꯤ ꯁꯦꯜ ꯑꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯌꯥꯝꯒꯗꯧꯔꯤꯒꯦ? ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯁꯨꯝ ꯊꯝꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯈꯔꯁꯨ ꯃꯄꯥꯟ ꯏꯄꯥꯟꯒꯁꯦ ꯊꯣꯛꯂꯒ ꯃꯤ ꯃꯈꯜ ꯁꯨꯅ ꯂꯣꯏꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯗꯣꯏꯅꯦ꯫ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯐꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯕꯁꯨ, ꯑꯃꯨꯛꯁꯨ ꯀꯤꯍꯟꯗꯅ ꯉꯥꯡꯂꯕꯁꯨ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯃꯅꯥꯗ ꯍꯥꯞꯇ꯭ꯔꯦ꯫ ꯃꯥꯅ ꯈꯟꯈꯤꯕ ꯑꯗꯨꯅ ꯆꯨꯝꯂꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯔꯛꯂꯤꯕ ꯃꯈꯩ ꯃꯉꯣꯟꯗ ꯍꯦꯟꯅꯗꯨꯝ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯅꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯣꯟꯅꯊꯪꯗ꯫ ꯐꯔꯦ ꯐꯔꯦ꯫ ꯏꯄꯥꯅ ꯍꯥꯏꯕ ꯋꯥ ꯅꯪꯅꯅꯦ ꯅꯥꯆꯨꯡꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯏꯄꯥ ꯅꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ꯫ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ꯫ ꯑꯗꯨꯕꯨꯅꯦ, ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯄꯥꯅ ꯅꯉꯣꯟꯗ ꯄꯥꯎꯇꯥꯛ ꯑꯃꯈꯛꯇꯤ ꯁꯤꯟꯅꯒꯦ꯫ ꯃꯁꯤꯃꯗꯤꯅꯦ ꯅꯪ ꯉꯥꯛꯅ ꯆꯠꯂꯨꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯋꯥ ꯉꯥꯛꯇꯅ ꯁꯥꯕ ꯌꯨꯝ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯅꯪ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯕꯛ ꯁꯨꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯄꯥꯎꯇꯥꯛ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥ ꯀꯟꯕ ꯂꯣꯌꯨꯝꯕꯅ ꯃꯄꯥꯒꯤ ꯄꯥꯎꯇꯥꯛ ꯑꯗꯣ ꯁꯨꯡꯂꯧ ꯂꯧꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯄꯥꯅ ꯆꯪꯂꯨꯅꯨ ꯍꯥꯏꯔꯛꯄ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯣꯌꯨꯝꯕ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯗꯣ ꯉꯔꯥꯡ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯆꯪꯂꯨꯅꯨ ꯍꯥꯏꯔꯤꯕ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯋꯥ ꯉꯥꯛꯇꯅ ꯁꯥꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯊꯣꯡꯖꯥꯎ ꯑꯗꯨ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯀꯧꯏ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯍꯣ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯌꯦꯡꯕꯗ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ, ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯣꯏꯅ ꯃꯥꯜꯂꯤ꯫ ꯀꯨꯆꯨ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯏ, ꯃꯤ ꯆꯥꯎ ꯁꯥꯡꯉꯤ, ꯃꯁꯛ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯊꯤꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ? ꯃꯥꯗꯧꯅ ꯃꯁꯛ ꯊꯤꯕ ꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯗ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯅꯣ? ꯂꯣꯌꯨꯝꯕꯅ ꯈꯨꯝꯃꯤ꯫
ꯑꯩꯗꯣ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯛꯄꯅꯤ. ꯁꯣꯝꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯑꯩ ꯁꯨꯖꯒꯦ. ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯁꯦꯡꯗꯕ꯭ꯔꯅꯦ ꯄꯥꯈꯪ ꯃꯆꯥ? ꯁꯦꯡꯂꯦ. ꯑꯩꯁꯦ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯗꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ. ꯌꯥꯔꯒꯗꯤ ꯁꯣꯝꯅ ꯑꯩꯒꯤ ꯊꯕꯛ ꯋꯥꯠꯇꯅꯕ ꯄꯤꯕꯤꯌꯨ. ꯑꯩ ꯈꯨꯠꯁꯨꯃꯟꯁꯨ ꯌꯥꯝꯅ ꯂꯧꯖꯔꯣꯏ. ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯑꯗꯨꯝꯅꯕꯨ ꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯌꯥꯝꯅ ꯐꯔꯦ. ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯔꯕꯅꯤ. ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨ. ꯂꯥꯛꯂꯣ ꯍꯥꯃꯦꯡ ꯁꯪꯂꯣꯝꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯍꯥꯃꯦꯡ ꯁꯪꯂꯣꯝꯗ ꯑꯣꯏꯅ ꯄꯨꯔꯛꯂꯝꯃꯤ. ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯁꯤ ꯑꯩ ꯂꯃꯥꯡ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯨꯒꯦ. ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯊꯤ ꯃꯌꯨꯡ ꯑꯃꯥꯡꯕ ꯃꯌꯥꯝ ꯑꯁꯤ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯝꯃꯨ. ꯐꯒꯅꯤ ꯈꯨꯔꯥ, ꯑꯩ ꯁꯣꯏꯗꯅ ꯁꯦꯡꯗꯣꯛꯆꯔꯝꯒꯦ. ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩ ꯅꯉꯣꯟꯗ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯑꯃꯗꯤ ꯍꯥꯏꯒꯦꯀꯣ. ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ. ꯑꯩꯅ ꯍꯥꯃꯦꯡꯁꯤꯡ ꯑꯁꯦ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯈ꯭ꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯀꯣꯏꯆꯪ ꯆꯪꯂꯝꯂꯕ ꯅꯪ ꯍꯤꯡꯗ꯭ꯔꯤ ꯈꯪꯉꯨꯀꯣ. ꯑꯩꯅ ꯅꯪꯕꯨꯅꯦ ꯁꯨꯡꯉꯥꯛ ꯉꯥꯛꯄꯤꯔꯣꯏ. ꯅꯪꯅ ꯑꯩꯒꯤ ꯀꯥꯁꯤꯡꯗ ꯍꯦꯛ ꯆꯪꯂꯝꯕ ミꯀꯨꯞ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ. ꯂꯣꯌꯨꯝꯕꯅ ꯈꯨꯝꯃꯤ. ꯐꯒꯅꯤ ꯈꯨꯔꯥ, ꯑꯩ ꯆꯪꯖꯔꯣꯏ. ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯂꯣꯌꯨꯝꯕꯗ ꯋꯥꯐꯝ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯑꯔꯥꯞꯄ ꯂꯃꯥꯡ ꯑꯃꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯈꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯂꯣꯌꯨꯝꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ. ꯀꯔꯤꯒꯤꯅꯣ ꯌꯨꯝꯕꯨ ꯈꯨꯔꯥ ꯑꯁꯤꯅ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯒꯅꯨ, ꯆꯪꯂꯕꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯦ? ꯑꯩꯗꯤ ꯃꯤꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯅ ꯃꯍꯦꯜꯂꯤ ꯇꯧꯅꯤꯡꯕꯁꯨ. ꯍꯦꯔꯥ, ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯑꯃꯨꯛꯇꯕꯨ ꯌꯦꯡꯊꯣꯛꯂꯨꯈꯤꯒꯦꯅ. ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯝꯍꯦꯟꯕ ꯂꯣꯌꯨꯝꯕ ꯑꯗꯣ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯑꯝꯃꯤ. ꯃꯥꯅ ꯁꯨꯝ ꯆꯪꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯎꯔꯛꯇꯦ. ꯍꯥꯃꯨ ꯑꯗꯨꯃꯛ ꯇꯧꯏ. ꯀꯣꯟꯅ ꯊꯪꯗ ꯂꯣꯌꯨꯝꯕ ꯑꯗꯣ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯑꯝꯃꯤ. ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ, ꯅꯨꯄꯤ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛꯅꯤ. ꯂꯣꯌꯨꯝꯕ ꯆꯪꯂꯛꯄ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯑꯝꯃꯤ. ꯑꯣꯏꯃꯥ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯛꯄꯅꯣ? ꯂꯣꯌꯨꯝꯕꯅ ꯇꯞꯅ ꯈꯨꯝꯃꯤ. ꯄꯥꯈꯠꯀꯅꯨ ꯏꯕꯦꯝꯃ, ꯑꯩ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ. ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯕ ꯂꯥꯛꯄꯅꯤ ꯑꯩ. ꯀꯔꯤꯅꯣ? ꯅꯪꯗꯧꯅ ꯄꯪꯕ ꯃꯤꯁꯛꯁꯦ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯔꯣꯏ. ꯊꯥꯖꯗꯦ. ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯛꯄꯤꯗꯕ꯭ꯔꯥ? ꯂꯣꯌꯨꯝꯕꯅ ꯇꯥꯛꯄꯤꯔꯦ. ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯛꯄꯤꯔꯛꯏ. ꯑꯗꯨꯕꯨ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯑꯩꯍꯥꯛ ꯑꯁꯦ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯝꯗ꯭ꯔꯕ ꯑꯁꯨꯛ ꯅꯤꯡꯊꯤꯕꯤ, ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯅꯪꯒ ꯊꯦꯡꯅꯔꯝꯂꯣꯏꯀꯣ. ꯂꯣꯌꯨꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗꯣ ꯄꯪꯊꯈꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ. ꯀꯅꯥꯅ ꯀꯅꯥꯅꯣ ꯃꯁꯛ ꯇꯥꯛꯅꯩ. ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯊꯣꯏꯅꯨ ꯀꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯊꯣꯏꯅꯨꯅ ꯍꯪꯉꯤ. ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯅ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯀꯔꯤ ꯊꯕꯛ ꯇꯧ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕꯒꯦ? ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤꯗ. ꯃꯥꯒꯤ ꯍꯥꯃꯦꯡꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒꯤ ꯑꯃꯥꯡꯕ ꯃꯌꯥꯝꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯨ ꯍꯥꯏ. ꯊꯣꯏꯅꯨꯅ ꯆꯤꯟꯗꯕꯨ ꯂꯥꯏꯕꯒꯤ ꯋꯥꯅꯤ. ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯕꯗꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯛꯄꯅꯤ. ꯅꯪꯅ ꯇꯧꯕꯗ ꯂꯥꯏꯅꯅꯕ ꯑꯩ ꯅꯉꯣꯟꯗ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯍꯥꯃꯦꯡꯁꯪ ꯑꯗꯨꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯌꯣꯝꯄꯥꯛ ꯑꯗꯨꯅ ꯅꯪꯅ ꯏꯆꯝ ꯆꯝꯅ ꯀꯣꯊꯣꯛꯂꯕꯗꯤ ꯅꯪꯅ ꯀꯣꯊꯣꯛꯂꯤꯕ ꯃꯈꯩ ꯌꯥꯝꯕ ꯍꯦꯟꯒꯠꯂꯛꯀꯅꯤ. ꯑꯗꯨꯅ ꯅꯪꯅ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒꯤ ꯑꯃꯥꯡꯕ ꯑꯗꯣ ꯀꯣꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯌꯣꯝꯄꯥꯛ ꯑꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯅꯧ. ꯃꯌꯥ ꯑꯗꯨꯗ ꯈꯨꯠꯅ ꯄꯥꯏꯔꯒ ꯃꯈꯨ ꯑꯗꯨꯅ ꯀꯣꯊꯣꯛꯎ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯃꯦꯡꯁꯪ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯒꯅꯤ. ꯂꯣꯌꯨꯝꯕꯅ ꯐꯔꯦ, ꯅꯪꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯨꯔꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯣꯌꯨꯝꯕ ꯑꯗꯣ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯃꯦꯡꯁꯪꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ. ꯂꯣꯌꯨꯝꯕꯗꯣ ꯍꯥꯃꯦꯡꯁꯪ ꯑꯗꯨ ꯌꯧꯔꯦ. ꯌꯣꯝꯄꯥꯛ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ?
ꯍꯥꯃꯦꯡꯒꯤ ꯑꯃꯥꯡꯕ ꯁꯦꯡꯗꯣꯛꯄꯕꯨ ꯌꯣꯝꯄꯥꯛ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯅꯔꯒ ꯃꯈꯨ ꯑꯁꯤꯅ ꯁꯦꯡꯗꯣꯛꯎ ꯍꯥꯏꯅꯤ꯫ ꯄꯨꯔꯥ ꯑꯉꯥꯎꯕꯤꯅꯤꯀꯣ, ꯃꯁꯛ ꯏꯐ ꯍꯦꯛ ꯐꯖꯒꯩ ꯑꯉꯥꯎꯕꯤ ꯑꯣꯏꯔꯖꯥꯠꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯤꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯛꯄ ꯋꯥ ꯑꯗꯣ ꯃꯅꯥꯗ ꯍꯥꯞꯇꯕ ꯃꯈꯩ ꯂꯣꯌꯨꯝꯕꯅ ꯌꯣꯝꯄꯥꯛ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯃꯤꯅ ꯄꯥꯏꯅꯕ ꯃꯑꯣꯡꯗ ꯄꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯥꯃꯦꯡꯒꯤ ꯑꯃꯥꯡꯕꯁꯤꯡ ꯑꯗꯨꯗꯤ ꯑꯁꯨꯝ ꯌꯥꯝꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯌꯨꯝꯕꯒꯤ ꯃꯉꯛ ꯐꯥꯎꯕ ꯌꯧꯈꯤꯔꯝꯃꯤ꯫ ꯂꯣꯌꯨꯝꯕ ꯑꯃꯨꯛ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯁ ꯃꯁꯤꯗꯤ ꯕꯦꯔꯥ ꯑꯃ ꯀꯥꯔꯦꯗ, ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯄꯗꯣ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕꯗꯣ ꯋꯥꯈꯜ ꯈꯖꯤꯛ ꯈꯜꯂꯗꯨꯅ ꯉꯁꯥꯏ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯄ ꯃꯑꯣꯡ ꯑꯗꯣ ꯌꯣꯝꯄꯥꯛ ꯑꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯅ ꯊꯣꯛꯂꯒ ꯍꯥꯃꯦꯡꯒꯤ ꯑꯃꯥꯡꯕꯁꯤꯡ ꯑꯗꯣ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯃꯦꯡꯁꯪ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯁꯤꯜꯂꯦ꯫ ꯊꯕꯛ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯂꯣꯌꯨꯝꯕꯅ ꯍꯥꯃꯦꯡꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯨꯔꯒ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯅ, ꯑꯩꯒꯤ ꯍꯥꯃꯦꯡꯁꯪ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯖꯔꯦ ꯈꯨꯔꯥ, ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯕꯅꯤ꯫ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯤꯗ꯫ ꯏꯆꯝ ꯆꯝꯕ ꯅꯪꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯄ ꯉꯝꯒꯗꯕ ꯍꯥꯃꯦꯡꯁꯪ ꯅꯠꯇꯦ꯫ ꯅꯪ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ꯭ꯔꯥ? ꯂꯣꯌꯨꯝꯕꯅ, ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯍꯥꯏꯕ? ꯀꯅꯥꯅꯣ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯈꯨꯔꯥ? ꯐꯔꯦ ꯃꯁꯛ ꯈꯪꯗ꯭ꯔꯕꯗꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯂꯣꯌꯨꯝꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯣꯌꯨꯝꯕꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯤꯟꯊꯥ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯃꯦꯡꯁꯪ ꯑꯗꯣ ꯑꯔꯥꯞꯄ ꯂꯝꯍꯥꯡ ꯑꯃꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯂꯣꯌꯨꯝꯕꯗ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯁꯤꯟꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯅꯪꯒꯤ ꯊꯕꯛ ꯑꯁꯦ ꯄꯤꯔꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯀꯥꯔꯣ꯫ ꯆꯤꯡ ꯑꯁꯤꯒꯤꯅꯦ ꯆꯤꯡꯗꯣꯟꯗ ꯑꯩꯒꯤ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯃ ꯄꯨꯜꯂꯒ ꯊꯝꯕꯅꯤ꯫ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯣ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯒꯗꯕꯅꯤꯀꯣ꯫ ꯂꯣꯌꯨꯝꯕꯅ ꯈꯨꯝꯃꯤ, ꯑꯍꯣꯏ ꯈꯨꯔꯥ, ꯈꯨꯔꯥꯅ ꯇꯥꯛꯄꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯒꯦ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ, ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯖꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯤ ꯑꯃꯠꯇꯒ ꯎꯅꯔꯝꯕ ꯌꯥꯔꯣꯏꯀꯣ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯍꯦꯛ ꯆꯠꯂꯟꯅꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯍꯣꯏꯗꯨꯅ ꯑꯔꯥꯞꯄ ꯂꯝꯍꯥꯡ ꯑꯃꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯣꯌꯨꯝꯕꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯣꯏꯅꯨ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯨꯝꯕ ꯆꯪꯂꯛꯄ ꯎꯕꯒ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯑꯝꯃꯤ, ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯗ꯭ꯔꯥ? ꯍꯥꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯙꯞꯈꯔ ꯇꯧꯔꯒ ꯑꯩꯅ ꯀꯤꯗꯨꯅ ꯆꯠꯀꯗꯕ ꯅꯠꯇꯦꯗ꯫ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯅꯪ ꯑꯃ ꯂꯩꯅ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯀꯅꯥꯃꯨꯛ ꯀꯤꯈꯤꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯅ ꯊꯕꯛ ꯑꯇꯩ ꯇꯧꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯂꯣꯌꯨꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯑꯝꯃꯤ, ꯉꯁꯤꯗꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯕꯛ ꯇꯧ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕꯒꯦ? ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯃꯃꯥꯡꯂꯣꯝꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗꯒꯤ ꯃꯥꯒꯤ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯃ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒꯤ ꯁꯒꯣꯜ ꯑꯗꯣ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯧꯔꯨꯆꯣ, ꯑꯗꯨꯒ ꯌꯨꯝꯗ ꯊꯝꯂꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯀꯝꯗꯧꯅ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯣ ꯆꯤꯡ ꯃꯇꯣꯟꯗꯨꯗꯒꯤ ꯀꯝꯗꯧꯅ ꯂꯧꯔꯨꯒꯦ ꯍꯥꯏꯕꯅꯣ? ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯒꯣꯜꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯁꯤꯅꯗꯤ ꯁꯒꯣꯜ ꯑꯗꯣ ꯀꯃꯥꯏ ꯇꯧꯒꯦ? ꯅꯪꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕꯗ ꯁꯒꯣꯜ ꯑꯗꯨꯒꯤꯅꯦ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯃꯗꯤ ꯃꯌꯥꯗꯒꯤ ꯃꯩꯕꯨꯟ ꯀꯥꯝꯊꯣꯔꯛꯇꯨꯅ ꯅꯪꯉꯣꯟꯗꯅꯦ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯀꯝꯗꯧꯅ ꯁꯒꯣꯜ ꯑꯗꯣ ꯐꯥꯒꯗꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯁꯒꯣꯜ ꯑꯗꯣ ꯐꯥꯒꯦ ꯍꯥꯏꯔꯕꯗꯤ ꯊꯣꯡꯖꯥꯎ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯉꯥꯔꯤꯕ ꯁꯅꯩꯕꯤ ꯋꯥꯁꯦ ꯑꯁꯤꯒꯤ ꯆꯩ ꯑꯁꯦ ꯄꯥꯏꯗꯨꯅ ꯆꯠꯂꯨ꯫ ꯆꯩ ꯑꯁꯦ ꯍꯦꯛ ꯎꯕꯗ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨꯅ ꯍꯪꯗꯣꯡꯒꯨꯝꯅ ꯇꯦꯊꯈ꯭ꯔꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯣ ꯂꯧꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ
ꯂꯣꯌꯨꯝꯕꯗꯣ ꯁꯅꯩꯕꯤ ꯋꯥꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡ ꯃꯇꯣꯜ ꯑꯗꯨ ꯇꯝꯅ ꯀꯥꯈꯤꯔꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯁꯪꯒꯣꯜ ꯑꯗꯨꯅ ꯎꯖꯥꯎ ꯑꯃꯗ ꯄꯨꯜꯂꯤꯕꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯁꯒꯣꯜ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯇꯦꯟꯅ ꯎꯏꯗ, ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯩꯌꯥꯗꯒꯤ ꯃꯩꯕꯨꯟ ꯀꯥꯝꯂꯛꯄ ꯍꯧꯅꯗꯦꯗ꯫ ꯑꯁꯨꯝꯅ ꯈꯟꯅ ꯂꯣꯌꯨꯝꯕꯅ ꯁꯅꯩꯕꯤ ꯋꯥꯁꯥ ꯑꯗꯣ ꯂꯥꯞꯅ ꯊꯅꯝꯂꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯁꯒꯣꯜ ꯑꯗꯣ ꯊꯣꯏꯅꯨꯅ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯂꯣꯌꯨꯝꯕꯗ ꯃꯩꯕꯨꯟ ꯀꯥꯝꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯣꯌꯨꯝꯕꯁꯨ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯂꯥꯞꯅ ꯊꯝꯂꯝꯕ ꯁꯅꯩꯕꯤ ꯋꯥꯁꯥ ꯑꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯁꯒꯣꯜ ꯑꯗꯨꯗ ꯎꯍꯜꯂꯝꯃꯤ꯫ ꯋꯥꯁꯥ ꯑꯗꯨ ꯎꯍꯟꯕꯗꯒꯤ ꯁꯒꯣꯜ ꯑꯗꯣ ꯍꯪꯗꯣꯡꯒꯨꯝꯅ ꯑꯃꯨꯛ ꯇꯦꯊꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯣꯌꯨꯝꯕꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯜꯂꯛꯂꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯤ, ꯑꯩꯅ ꯑꯩꯒꯤ ꯁꯒꯣꯜ ꯂꯧꯔꯨꯆꯣ ꯍꯥꯏꯕꯗꯣ ꯂꯧꯔꯨꯔꯕ꯭ꯔꯥ? ꯍꯣꯏ, ꯂꯧꯖꯔꯨꯔꯦ ꯈꯨꯔꯥ꯫ ꯅꯨꯄꯥꯗꯨꯅ, ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯁꯒꯣꯜ ꯅꯠꯇꯦ, ꯅꯪꯒꯨꯝꯕ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯌꯥꯒꯗꯕ ꯁꯒꯣꯜ ꯅꯠꯇꯦ꯫ ꯑꯩ ꯈꯪꯉꯤ, ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯪꯒ ꯁꯣꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯁꯒꯣꯜ ꯑꯁꯦ ꯐꯥꯒꯅꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯈꯨꯔꯥꯅ ꯉꯔꯥꯡꯁꯨ ꯍꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯕꯤꯔꯤ꯫ ꯇꯁꯦꯡꯅ ꯀꯅꯥꯅꯣ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯤ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨꯕꯨ? ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯅ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯐꯖꯅ ꯈꯪꯂꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯌꯧꯔꯛꯂꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯥꯃꯦꯡꯁꯤꯡ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯇ꯭ꯔꯤꯉꯩ ꯂꯣꯌꯨꯝꯕꯗ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯁꯤꯟꯅꯔꯝꯃꯤ, ꯃꯈꯥꯔꯣꯝꯒꯤꯅꯦ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯆꯠꯂꯨ, ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯥꯒꯤꯅꯦ ꯁꯦꯟꯗꯣꯏ ꯈꯣꯝꯒꯠꯂꯛꯀꯗꯕꯅꯤ꯫ ꯐꯒꯅꯤ ꯈꯨꯔꯥ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯑꯩ ꯈꯨꯔꯥꯒꯤ ꯁꯦꯟꯗꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯣꯝꯒꯠꯆꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯍꯥꯃꯦꯡꯁꯤꯡ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯅꯥ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯂꯩꯁꯥꯕꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯥꯔꯦ꯫ ꯅꯍꯥꯟꯈꯩ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯒꯨꯝꯅ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯃꯇꯦꯡꯅꯣ? ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯉꯁꯤꯗꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯃꯈꯥꯔꯣꯝꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯀꯝꯗꯧꯅ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯂꯧꯔꯨꯗꯣꯏꯅꯣ? ꯊꯣꯏꯅꯨꯅ, ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤꯗ ꯑꯗꯨꯗꯤ꯫ ꯁꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯀꯥꯗ ꯂꯩꯔꯤꯕ ꯀꯥꯡꯁꯤ ꯑꯁꯤ ꯎꯔꯕ꯭ꯔꯥ? ꯀꯥꯡꯁꯤ ꯑꯁꯤ ꯄꯥꯏꯗꯨꯅ ꯅꯪ ꯃꯈꯥꯂꯣꯝꯒꯤ ꯆꯤꯡꯂꯣꯝꯗ ꯆꯠꯂꯨ꯫ ꯆꯤꯡꯈꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯪꯅ ꯀꯥꯡꯁꯤ ꯑꯁꯦ ꯃꯈꯣꯟ ꯌꯥꯝꯅ ꯍꯧꯅ ꯑꯃꯨꯛꯇꯪ ꯈꯤꯡꯒꯗꯕꯅꯤ꯫ ꯀꯥꯡꯁꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯍꯦꯛ ꯐꯪꯕꯗ ꯆꯤꯡ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯟꯕꯤ ꯑꯗꯣ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯂꯥꯏꯔꯦꯟꯕꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯄꯣꯠꯁꯛ ꯄꯥꯝꯃꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯈꯨꯝꯒꯗꯕꯅꯤ, ꯅꯪꯒꯤ ꯅꯈꯨꯠꯅ ꯄꯥꯏꯕ ꯉꯝꯂꯤꯕ ꯃꯈꯩ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯈꯨꯝꯃꯨ꯫ ꯂꯣꯌꯨꯝꯕꯅ, ꯐꯔꯦ, ꯅꯪꯒꯤ ꯄꯥꯎꯇꯥꯛ ꯑꯁꯦ ꯄꯨꯗꯨꯅ ꯑꯩ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯆꯠꯂꯒꯦ꯫ ꯊꯣꯏꯅꯨꯅ, ꯃꯥꯡꯒꯣꯜ ꯑꯣꯏꯕꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯂꯣꯌꯨꯝꯕ ꯑꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯥꯂꯣꯝꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯀꯥꯡꯁꯤ ꯑꯗꯣ ꯃꯈꯨꯠꯅ ꯆꯦꯖꯦꯠ ꯄꯥꯏꯗꯨꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯦ꯫ ꯃꯇꯝꯗꯨꯗ ꯂꯣꯌꯨꯝꯕꯅ ꯀꯥꯡꯁꯤ ꯑꯗꯣ ꯃꯈꯣꯟ ꯌꯥꯝꯅ ꯍꯧꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯈꯤꯡꯂꯝꯃꯤ꯫ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯑꯗꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯟꯕꯤ ꯃꯍꯥꯛ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯥꯡꯗ ꯁꯪꯁꯪ ꯂꯦꯞꯂꯝꯃꯤ꯫ ꯂꯥꯏꯔꯦꯟꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯣꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯃꯃꯤꯠ ꯀꯨꯞꯄꯅꯤ ꯀꯥꯎꯈꯤ꯫ ꯂꯥꯏꯔꯦꯟꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ, ꯅꯪꯕꯨ ꯑꯩꯅ ꯀꯣꯜꯂꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣ? ꯑꯗꯨꯒ ꯀꯥꯡꯁꯤ ꯈꯤꯡꯂꯤꯕ ꯑꯗꯨꯅ ꯑꯩꯕꯨ ꯀꯧꯔꯤꯕ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯂꯣꯌꯨꯝꯕꯅ, ꯑꯩꯗꯤ ꯑꯩꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯒꯠꯂꯝꯃꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯦꯜ ꯑꯣꯏꯅꯗꯤ ꯂꯩꯇꯦ, ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯅ ꯄꯨꯈ꯭ꯔꯣ,
ꯀꯌꯥꯝ ꯌꯥꯝꯅ ꯅꯪꯅ ꯄꯨꯒꯅꯤ? ꯑꯩꯅ ꯄꯨꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯑꯩꯅ ꯄꯨꯖꯈꯤꯒꯦ꯫ ꯁꯦ, ꯅꯪꯒꯤ ꯃꯥꯡꯗ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯈꯩ ꯄꯨꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟꯕꯤ ꯑꯗꯨꯅ ꯍꯥꯏꯔꯕꯗ ꯂꯣꯌꯨꯝꯕꯁꯨ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯤꯕ ꯂꯦꯡꯌꯥꯟ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯐꯤꯗꯨꯗ ꯍꯥꯞꯂꯒ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯄꯨꯔꯛꯄ ꯉꯝꯕ ꯆꯥꯡꯗ ꯂꯣꯌꯨꯝꯕꯅ ꯅꯝꯕꯨ ꯄꯣꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯒ ꯅꯝꯕꯨ ꯑꯗꯣ ꯃꯥꯡꯒꯣꯟꯗꯨꯗ ꯍꯦꯛ ꯊꯝꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ "ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯑꯗꯣ ꯅꯪ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯕ꯭ꯔꯥ? ꯑꯩꯅ ꯁꯦꯟꯗꯣꯏ ꯂꯧꯔꯨꯆꯣ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯂꯧꯔꯨꯔꯕ꯭ꯔꯥ?" "ꯂꯧꯖꯔꯨꯔꯦ ꯈꯨꯔꯥ, ꯇꯨ ꯌꯦꯡꯕꯤꯌꯨ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕꯅ ꯃꯥꯡꯒꯣꯟꯗ ꯌꯣꯝꯁꯤꯜꯂꯒ ꯊꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯗꯣ ꯍꯩꯗꯣꯛꯇꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ "ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯅꯪꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯅ ꯇꯧꯕ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯟꯁꯤꯟꯕ ꯅꯠꯇ꯭ꯔꯥ?" ꯂꯣꯌꯨꯝꯕꯅ ꯈꯨꯔꯥꯅ ꯍꯟꯖꯤꯟ ꯇꯥꯛꯄꯤꯔꯤ꯫ "ꯑꯗꯨꯕꯨ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯩꯕꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯀꯅꯥꯅꯣ? ꯑꯩꯒ ꯃꯁꯛ ꯈꯪꯅꯖꯕ ꯌꯥꯒꯗ꯭ꯔꯥ?" ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ "ꯅꯪꯅ ꯃꯥꯗ ꯁꯨꯝ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯈꯨꯔꯥꯅ ꯃꯥꯗ ꯁꯨꯝ ꯄꯟꯕꯗꯨꯗ ꯑꯩꯁꯨ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯌꯥꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ꯫ ꯂꯣꯌꯨꯝꯕ ꯂꯥꯛꯄ ꯎꯕꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯁꯤ." ꯑꯁꯨꯝꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯂꯣꯌꯨꯝꯕꯒ ꯄꯨꯟꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯆꯥꯛꯁꯪꯗꯨꯗ ꯊꯣꯏꯅꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯅꯨꯗ ꯍꯥꯏꯔꯝꯃꯤ, "ꯊꯣꯏꯅꯨ, ꯁꯦ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯅꯪꯅ ꯁꯥ ꯁꯦꯝꯕꯒꯨꯝꯅ ꯁꯦꯝꯗꯣꯛꯂꯨ꯫ ꯑꯗꯨꯒ ꯃꯥ ꯊꯣꯡꯂꯒ ꯑꯩꯉꯣꯟꯗ ꯄꯤꯖꯧ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦꯀꯣ꯫ ꯅꯪꯅ ꯅꯨꯄꯥ ꯑꯁꯦ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯆꯥꯛꯁꯪꯒ ꯊꯪꯅꯕ ꯀꯥ ꯑꯗꯨꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯈꯣꯛ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯣꯌꯨꯝꯕꯗꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯆꯥꯛꯁꯪꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯊꯥꯡꯖꯧ ꯑꯆꯧꯕ ꯑꯗꯨ ꯂꯧꯗꯨꯅ ꯃꯥ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯄꯥꯈꯠꯇꯨꯅ ꯍꯥꯏ, "ꯀꯔꯤꯅꯣ ꯊꯣꯏꯅꯨ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯪꯃꯛꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕ꯭ꯔꯥ? ꯂꯥꯎꯒꯅꯨ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯩꯅꯅꯦ ꯇꯧꯕꯗ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯊꯥꯡꯖꯧ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯏ ꯈꯖꯤꯛ ꯊꯣꯛꯍꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯏꯕ ꯏ ꯃꯔꯤꯛ 3 ꯑꯗꯨꯅ ꯃꯥꯅ ꯄꯥꯇ꯭ꯔ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯃꯤ꯫ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯃꯥꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯃꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯎꯆꯤ ꯑꯄꯨꯝꯕ ꯑꯁꯤꯕ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯟꯊꯤꯅꯆꯤꯡꯕ ꯐꯠꯇꯕ ꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯊꯣꯡꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯣꯏꯅꯨꯅ ꯍꯥꯊꯨ ꯇꯧꯗꯨꯅ ꯎꯅ ꯁꯥꯕ ꯁꯝꯖꯦꯠ ꯑꯃꯅꯦ, ꯊꯨꯝ ꯈꯔꯅꯦ, ꯑꯗꯨꯒ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯃꯅꯦ ꯊꯧꯔꯥꯡ ꯇꯧꯁꯤꯟꯅ ꯂꯣꯌꯨꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ." ꯂꯣꯌꯨꯝꯕꯅ "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯊꯣꯡꯖꯤꯟ ꯃꯅꯥꯛ ꯑꯁꯤꯗ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯝꯗꯧꯅ ꯇꯨꯃꯤꯟꯅ ꯆꯠꯀꯗꯣꯏꯅꯣ? ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯆꯠꯂꯁꯤ ꯍꯥꯏꯗꯤ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯂꯣꯌꯨꯝꯕꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯁꯪ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯥ ꯀꯟꯕ ꯁꯒꯣꯜ 2 ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯒꯣꯜ 2ꯗꯨꯗ ꯇꯣꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯣꯝꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯊꯣꯏꯅꯨ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯊꯣꯏꯅꯨ, ꯑꯩꯅ ꯄꯥꯈꯪ ꯃꯆꯥ ꯑꯗꯨ ꯊꯣꯡꯉꯣ ꯍꯥꯏꯕꯗꯨ ꯂꯣꯏꯔꯕ꯭ꯔꯥ?" ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯕꯒ ꯆꯥꯎꯔꯕ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯉꯁꯥꯏ ꯊꯣꯏꯅꯨꯅ ꯊꯥꯗꯔꯝꯕ ꯏ ꯃꯔꯤꯛ ꯑꯃꯅ ꯊꯣꯏꯅꯨꯒꯤ ꯈꯣꯟꯖꯦꯜꯗ ꯈꯨꯝꯂꯛꯑꯝꯃꯤ, "ꯂꯣꯏꯗ꯭ꯔꯤꯌꯦ, ꯃꯨꯟꯒꯗꯕ ꯈꯔ ꯋꯥꯠꯂꯤꯌꯦ."
Thoinugi khonjal tabada yumbu nupa ado amuk tumthakirami. Ngaihaki matung yumbu nupa ado amuk mikap tholakli. Aduga mamitti sukpang pangdana amuksu hangai asumna. Pakhang macha adubu hauzik phauba mundribrane. Handaksu amuk patra adudagi takiba thoinugi anisuba I marik aduna asumna kumlaami. Ngaihak waliye hauzik thangdaduna charabadi mahau khanglaroye. Asumna thoinugi khonjenda hairakpa aduda yumbu nupa adusu thoinu oiraboi khanduna amuk makha tana tumkhirami. Ngaihak leiraga yumbu nupa ado amuk mikap tholakli. Aduga hanglaami. Mundribrane hauzik phauba. Maduda thoinugi aroiba amadi ahum suba I marik aduna asumna kumlaami. Munjare yamna mahau leina thongjare. Madudagi yumbu nupa ado harau harauna magi phamung adudagi kumtharaktuna chaksanda changlei. Thoinu leiramdaba aduda ma khajikti chingnaba phawi. Adubu karisu khaluda ma chaphu adugi manakta changsilakli. Aduga manungda thongliba ado khabai achauba amana khara potuna tengkot achauba amada hapli. Mana thawaina pamna chajage khanba matheni. Adubu mathel ado hek uruba mekup aduda yumbu nupa ado saubana mai hauraduna tengkot ado laktana langthoki. Aduga kanna lawi. Madugi tongambi hingchabi nupi ado khangani dama. Mana aigi saksang asida leiramdaba asina takpadi mayum ase thadokduna pakhang macha aduga chenkre takpadi. Asumna yumbu nupa ado imung adudagi chenthoklaami. Aduga magi punduna thamliba sawol amubi adugi mathakta phan chokhatuna thoinu amadi loyumba makhoi anibu tanaraami. Yumbu nupa aduna thorokliba sawol adudi icham chamba sawol nate laigi sawolni. Aduna lamjensu adugi matik yangna nungsiki mang thana thaukhirami. Somda loyumbasu sawol thawna mana matung hairak oduna yenglakpa matamda yumbu nupa ado nangna tanarakpa adu urami. Loyumbana akhoi anidi loiredana yumbu nupa asina soidana phakhrani. Mataududa thoinuna mana purakpa samjet aduda asumna soli. Samjet nangna chauraba umang ama onduna yumbu nupa asigi lambi ase thingbiyu. Asumna solaba matung samjet ado matung lomda hundoki. Thangnaba mikupta yumbu nupa adugi lambi ado sukpadagi suklaba umang ama onkirami. Maduda yumbu nupa aduna amung mantra soli. Nungsit kobi lairemi nangna aigi mangda uriba umang ase maru phangna muthatpikro. Thangnaba mikupta umang sing ado nungsitna loina humdoktuna yumbu nupa adugi lambi ado ihang hanglami. Loyumbana amung onthoktuna yengba matamda umang sing ado loina mangkhraga yumbu nupa aduna hanagi mataubu makhoi anibu tanarakpadu urami. Loyumbana thoino tu yung umang se loina mangkhre phattaba nupa asina aikhoi anibu phakidawri. Kaimta waganu ai tawge. Asi haiduna thoinuna mana purakpa thum khara ado amuk soli. Thum maro nakhoi sing asina chauraba chingsang onduna phattraba nupa asigi lambi thatpiyu. Asi haiduna thoinuna thum sing ado magi matunglomda hundoklami. Thum sing aduna ajauba chingsang ama oiraktuna yumbu nupa adugi lambi thatkirami. Yumbu nupa aduna nungsitki lairenbi ima nangna aigi mangda uriba chingjaw ase amukta tumna manganbiyu. Asumna hairabada chingjaw ado upuntana kaikhirami. Aduga yumbu nupa aduso amuk hana thoinu amadi loyumbagi matungda sakon kanna thauduna tanarami. Loyumbaga thoinugasu asum chelakpana chauraba samudra amaka urami. Samudra adugi mapanuda piktak tauba hi amaka khamdana leirami. Loyumbaga thoinuga masa masagi sagol adudagi kumthai. Aduga hi adugi manakta changsinduna hi aduda tongkhatuna arapa mafam amada hi honduna chatkirami. Handamuksu yumbu nupa aduna magi wahai sizinaduna samudra adugi ising ado pumnamak kanghalami. Thoinu amadi loyumba makhoi ani hi ado laikangla marakta taaduna leiri. Upai leitrabi thoinuna aroiba oina magi partada hapliba ising aduda asamna soli. Isingi lairenbi imau samudra ase hanagumna isingi imai chona tilhanbiyu. Asumna hek haibada isingi lairenbi ima aduna samudra ado hanagum imai chona tilhanlami. Adubu somda yumbu nupa adudi mana kauningba lai kauduna
ꯑꯃꯨꯛ ꯍꯟꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯣ ꯀꯪꯍꯟꯅꯕ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯃꯗꯤ ꯃꯟꯇ꯭ꯔ ꯑꯗꯨꯗꯤ ꯂꯥꯏꯔꯦꯟꯕꯤ ꯑꯃꯕꯨ ꯑꯅꯤꯔꯛ ꯊꯣꯛꯅ ꯀꯧꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯥꯅ ꯐꯅ ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯟꯕꯗꯤ ꯑꯗꯨꯃꯛ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯨꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯑꯗꯨꯃꯛ ꯇꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯁꯃꯨꯗ꯭ꯔ ꯑꯗꯣ ꯂꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯑꯅꯧꯕ ꯂꯝꯗꯝ ꯑꯃꯈꯛꯇ ꯊꯨꯡꯂꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯍꯩ ꯑꯗꯨꯅ ꯄꯥꯡꯒꯜ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯅꯧꯕ ꯂꯝꯗꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫